ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯝꯕꯒꯤ ꯆꯥꯝꯃꯒ ꯅꯤꯐꯨꯅꯤꯄꯥꯜ ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯃꯍꯩ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯑꯗꯣꯝꯗ ꯉꯔꯥꯡ ꯌꯨ ꯉꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯃꯥꯏ ꯊꯛꯇ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯇꯥꯕ ꯌꯥꯎ ꯐꯤꯕꯝ ꯆꯥꯗꯨꯅ ꯁꯨꯞꯆꯜꯂꯒ ꯇꯥꯕ ꯌꯥꯎ ꯂꯣꯏꯅꯃꯛ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎꯅ ꯋꯥ ꯋꯥ ꯁꯟꯗꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯈꯤꯕ ꯆꯥꯎꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯄꯥꯗꯨ ꯉꯟꯇꯥꯅ ꯃꯍꯥꯛꯅ ꯄꯨꯁꯤꯜꯍꯧꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯄꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯁꯅꯥꯖꯥꯎꯗꯨ ꯃꯁꯥꯗꯨ ꯊꯛꯇꯪꯅ ꯏ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯗꯨꯗꯤ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯀꯧꯕ ꯂꯥꯛꯏ ꯑꯁꯤꯕ ꯃꯁꯥꯗꯨ ꯀꯔꯤꯗꯒꯤ ꯑꯣꯏꯔꯤꯕꯅꯣ ꯂꯥꯏꯅ ꯅꯝꯃꯒ ꯍꯥꯠꯄꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯊꯤꯟꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯄꯨꯜꯂꯤ ꯇꯣꯂꯦꯟ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯁꯣꯝꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯁꯨ ꯑꯗꯨꯃꯛ ꯈꯪꯅꯔꯤꯕ ꯋꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏ ꯅꯝꯃꯒ ꯁꯤꯕ ꯑꯣꯏꯔꯤꯒꯅꯤ ꯑꯩꯁꯨ ꯏꯄꯥꯗꯣ ꯉꯔꯥꯡ ꯌꯨ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯂꯨꯏ ꯑꯗꯨꯕꯨ ꯃꯥꯃ ꯆꯥꯎꯕ ꯍꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯊꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯈꯣꯏ ꯃꯁꯥ ꯏꯪꯊꯍꯜꯂꯒ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯏ ꯑꯩꯁꯨ ꯄꯥꯕꯁꯤꯕꯨ ꯄꯨꯁꯜꯂꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯆꯪꯂꯤ ꯂꯥꯏꯅ ꯅꯝꯃ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯃ ꯃꯊꯦꯡꯗ ꯃꯌꯥꯝꯁꯨ ꯈꯨꯜꯒꯤ ꯁꯤꯗꯥꯏ ꯑꯗꯣꯝꯗ ꯊꯣꯛꯄꯤꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯅ ꯏꯟꯕꯤꯌꯨꯀꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯗꯣꯛꯇꯦ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯁꯤ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯅꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯕ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯤꯕ ꯇꯨꯃꯨꯡꯒꯤ ꯃꯇꯥꯎꯁꯤꯡ ꯑꯗꯣ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯤ ꯃꯄꯥ ꯇꯨꯃꯨꯡ ꯑꯗꯨꯗꯤ ꯌꯨꯉꯥꯎ ꯊꯤꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤ ꯄꯥꯎ ꯄꯨꯝꯕꯗꯨ ꯇꯥꯗ꯭ꯔꯤꯕꯅꯤ ꯆꯥꯎꯕꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯥꯏꯀꯠꯅꯔꯤ ꯇꯣꯂꯦꯟꯒꯤ ꯃꯀꯣꯛ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯈꯟꯕꯗ ꯋꯥꯈꯜꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯐꯪꯅꯕ ꯊꯤꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏ ꯑꯗꯣꯝꯗ ꯂꯥꯏ ꯐꯠꯇꯕ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯤꯔꯝ ꯑꯅꯤ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯂꯥꯏꯖꯤꯒꯤ ꯃꯌꯨꯝꯗꯗꯤ ꯂꯥꯏꯖꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯁꯤꯡꯒꯩ ꯑꯗꯣꯝꯗꯗꯤ ꯑꯗꯨꯃꯛ ꯆꯪꯂꯨꯔꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯌꯨꯛ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯖꯔꯤ ꯁꯨꯟꯗꯔꯤ ꯑꯗꯨꯗꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯄꯨꯡꯒꯩ ꯑꯗꯨꯃꯛ ꯁꯤꯡꯒꯩ ꯑꯗꯨꯗ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯄꯨꯡ 10ꯒ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯁꯤꯡꯒꯩ ꯑꯗꯨꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯤꯅ ꯁꯨꯃꯥꯡꯗ ꯐꯧꯔꯒ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯇꯞꯅ ꯂꯥꯏꯖꯤꯒꯤ ꯇꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯥ ꯀꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯨꯟꯗꯔꯤ ꯑꯣꯏꯔꯝꯕꯁꯤꯗ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯏꯃꯥ ꯏꯆꯥ ꯑꯋꯥꯄꯣꯠ ꯑꯃ ꯅꯍꯥꯛꯅ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯁꯤ ꯑꯐꯅ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯅꯤ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯊꯣꯡ ꯑꯗꯨ ꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯁꯨꯟꯗꯔꯤꯅ ꯂꯥꯏꯖꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯇꯥꯎ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝꯁꯨ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯈꯛꯇꯗꯤ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝꯗꯨ ꯄꯤꯌꯨꯗꯣ ꯅꯃꯥ ꯅꯆꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯂꯥꯏꯖꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛꯅ ꯀꯞꯆꯔꯤꯕꯅꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤ ꯁꯨꯟꯗꯔꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯄꯣꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯃꯩ ꯊꯪꯗ ꯁꯨꯟꯗꯔꯤꯅ ꯇꯛꯄ ꯌꯥꯕ ꯇꯛꯂꯕꯗ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯣ ꯆꯌꯣꯜ 2ꯒꯤ ꯃꯇꯝ ꯄꯤꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯨꯟꯗꯔꯤꯁꯨ ꯌꯥꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯖꯥꯔꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨ ꯂꯩꯖꯔꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ
Pakhang amana laisabi amagi mafamda nungsi hayusi mayumda salaga thamoi singna mama ampagi mamangda oirabsu hainai aduga karigumba nipi adunu yaningi haibdusu khudakta hairakta tarabadi nipa mayum aduda laklaga haibusu satnai maram madunan mahangna ngairaga laibasi laktida mazaro dubo aina oina satlurasirani ai mahangna yadi haibdo matang hairabadi ai gilang tak ngaribasi tungko kadamani ko aina di ai kaya tumda wakhal sagas saruriba mahangna kariguma yarakta tarabadi ai kari tausigi hoida mina thamoina yanindragabo aina kari hairu kadabno asum masil swolaga hongal sida sathok sasin tawringaida mazaru ado maagi mama aduga laptakna lak ibdu uri mazaru na ima ta paiti si adalairi ai amukta hairu kige ko ima nang sida lairamo nang yaurabadi ikai gani haiba mama adu sulehau masana satkibado laptakna yenglaga paiti do harau paro mazaru na lak ibado taram kausali mazaru ai dinga saidi ngairam libani lao ai khoi da phamusi isal no pisule hawi wari udai nungai ba kya sasi ai ima de kitoraba ima su koksila ai khoi puna wari udai sarusi majaruna talida ai ikai imagi mamangda ado nangna haibado ai khanna yaba khalli ai su yarage haina lepi thamoi singna hairabani adudi ai amuk satlagi kona amuk thengrasi asi hairam lega mazaru ado gam hanne yenglamdi ikai boy nok fit tawrega mama na laiba nakal adom na sensing hiram paiti su hara ubna thumat krema sa ado mayom tamna sensin kri aduga masal nupi tharai madu lak na kawi isal launi as ngasidi kya adu ngai rabano kai haibano tasau hairo ai matam yamna mangan ganuko phi sudo wi yamna lai nungsa saringa sida suhawi paiti na ngai kuni nang kai saninga hore nungdang kai injang sachi haibano hayuni tharai mana is yare bungo li khulik tuga karim ta saningdi nathundi kong lauraga kada digi tare sinjana lai doino o saningri yare nang yowang duna peli paiti na hayuda mi aisu mazaru ni yarak labani kain aina hairinga sida hayaw drabadi matungna muk saningi hairik labadi aiding nangmoi ko tharai madusu harawi kai haiba mahang yarak labro as adudi atasau nga saningi adusu saring do mukta thonga sasi paiti na ha matai nga ahongbari haidi saring saningi haidi hausibu karai dagino ai khoi ki kulla sidi ngari tang misi hoida ai satlagi ine ngayon bi hoida satlagi mayo madu son thongna lakrida ale horoko ai satli hausiktegi haina rodabani hore numidang thongmugi para paiti edo makuda tare sinja khara pai sen khirami mama adu thari mana paodu tami mama masadu haraunu leisari adu makhoina harau sarabasu kholla sigi nakal amaromna karong adu masanu pi khanmada amuk suwai adu ga kari gumbadana puksel sawthoksan harau sabusu poi masanu pi sina hayeng saura bakanda lagi thogol phangjaragani khanbada adu pikli masanu pi asina ngayak leita lai kaidong mudu ubada nungai siramdi karongna sibla nang ngasigi ira thangni taw khrabrani chenjingi koni aido simlana aidi ikau kawi angangi kari tawringaida sa insang thongningaida hausik ayukti matamdi thiengri hore numidang phasina meira langna phasina ira saragi karongna nangi tho abama dumak tawradabani aina soidna magidamakta kayar khaibani phare adudi angangsi karisu tawkri ngasidi karisu tawgdaba matri mahaki ngehak leita hawdo ngasidi tawraroi aisu khulakpi gi mayumda yawrukhi khulakpi do handang maraksi mahaki oiba matha mayam saribani karino mangda mahaki masanu pani ado ama sigani haidin haini khangdreda aidi thajadi aina su phasana mai onsinaga mukti yengdribani sanu piyasigi khanbada ai yawrukhi ko nang manakta adumak lay ngayak layrabadi ini hosilak lagani ini hoiga layminaramuko
Karong ado loisinduna khulakpi gi mayumda senkirami. Khulakpi adusu manggol adu fang wakhol na mangnur laisari. Khunja nupi khara amasu manakta lairami. Karong na khulakpi adum nongamadagi numit tawa fawba nungti numit khudingi mangnur lairami. Haksangdo karida pharugani. Wakhal afaba amada thoklaroi haibani. Asi aina laklibasi khulakpi na haiba wadugi damakta tana si haibana laklibani. Khulakpi pambay amakakti lai. Khulakpi gi mangliba mangado tasingnamak oigadoribra natragana wakhal na pangkana khallaga manglibra haibado khangthoknabagidamakta pambay asi tawrasira khulakpi. Khulakpi na karong aidi mangasi matangda khangthoknaba asumba aduba fanglagani hairabadi nahangna haibado hektamak tawrasida lairi kari wanu hairuduna adai nate khulakpi. Sumdawani nahagina sanupa ani ado yumda laibra masasi iru sinana lusa thuklaga shumang maya asida mamai onsinnaraga phamlaga thamgadabni aduga laithau ama mangola sidai khoina pangthokba yari angang ani asigi pusi singjelado yengadoribani ne khulakpi. Adudi khulakpi ni yarabani na hayeng inumit angan meda tawrasi ngasidi khara thengthagari adudi khulakpi aishu yogsaragi kari aruba thawlairi haibiu. Khulakpi na karong adumna tawrasi aishuni ngarang sumangi na han sumangi mangi mang sap hektamak mani mang asidaw manglakani khandai tumdrabani isanu pani asigi manu aina manglabu mangaduda asibagi khyata taki. Karong na ngai khuni khulakpi aidi kaubu kawi aidi han handadi khulakpi na manglim pangado wakhal na pangkhal de khanjili boidini adubuda singnamak ngarang sumang boiriko hayo mangadu karam na tawrido mayek singna aingona tambiu khulakpi. Khulakpi na ai ni het tumthakibaga ai asi ai khoigi yum masi sumang tolda lepaga lai hayna tawi aduga aigi sanupa phaibuk ani asina thongga lumda sanaba thoki haiduna si amu ui ai nei sani asi tana bagi damakta kholau thadana kawi sumang matol sidagi taibang kana su udi isanupa ani na sanabagi khonjel di tatana tai thongga la sida phana kana kaurabasu angang ani si lao kauba yadi ai nei khoda sayama pai angang ani makto tanba sangdo ba kandidi thongga la du da lairamri aina khollaji sinma thungnati kholgi miyoi kanamatasu aigi mangaduda uri khuntak lan sibagum isiksi i aduga aigi sanupa ani ase atai kadai da su lairamdi ai khoigi khollasi khunjin handak nauna pukri tawribado madugi mapalda sanaraga lairamani aina ikuta sai pai angang masani ase phu phudna talakpada aigi sanupa iton ton base hutlai thuklaga luraba pukri aduda hektamak songthaki aina fanaba fana kana hotnai phaba ngamdi pukri aduda irak naraga si haidna adumak tawi mangliba mangasi sak manai. Karong na mis andi phibam mamani ne khulakpi gi mangasi phari adudi aishi yogjaragi khulakpi ado maku mang haibudi oizarasenu mahu mayai pungmak samba oirasenu ayore khulakpi ayeng ayung antana laksaragi para karong adu satkri. Khulakpi ki masanupa gi wari sarpasida mahagi masanupi adusu ningsingjarakdana atu laklibani wakhan mon khalli lambi lakna khulakpi yamang masibu karino asigumari aigi punsida amukta fawba tadri mangkhiba mangamagu anirak ahumlak sak manana mangbani aisu yauribani aduga mahaki asiri atamnana sayol amabuki sangasibu mangduna tadumak lairi hairibsibu karigumma amadi soidna lairigani kanadi yumda sanglaga aisu kari tawba yabagi haibadu tawra para mayum tamna lai mayumda lakpagi lambidani makhoigi khullasigi ahal loirab nupa ama mahaksu hatu lai aduga karongda ibunga karong nahak thengnaba yamna phari aisi na yumda sanglurabani khulakpigi mayumda sati haidana laklibani nanedo masadu kana ngamhaudri nanedo nahang namukta yengdaba yadabani lao ibungo yum tamna satlasi. Karong na mama aibu mupaduna ibungo launi nanedo phibam ama tahawrabani launi abuta sasini soron parun pangang dengai karong su upai laiti anubadugi mayum tamna lai
ꯑꯗꯨꯕꯨ ꯍꯅꯨꯕꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯂꯤꯟ ꯑꯃ ꯊꯦꯛꯄꯒꯨꯝꯅ ꯊꯦꯛꯂꯒ ꯆꯠꯂꯒ ꯂꯩ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯀꯞꯇꯅ ꯀꯥꯔꯣꯡ ꯍꯦꯛ ꯂꯥꯛꯄꯒ ꯂꯤꯟꯒꯨꯝꯅ ꯃꯊꯦꯛ ꯊꯦꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟ ꯃꯔꯩ ꯑꯗꯨ ꯂꯤꯟꯒꯨꯝꯅ ꯐꯨ ꯀꯥꯝꯃꯤ ꯀꯥꯔꯣꯡꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯂꯥꯏꯑꯣꯡꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯃꯥꯃ ꯑꯩ ꯌꯦꯡꯖꯒꯦ ꯇꯥꯏꯔꯦꯟ ꯃꯁꯥ 3 ꯂꯣꯡꯕꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯎ ꯍꯅꯨꯕꯗꯨ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯌꯦꯅꯈꯥꯗꯒꯤ ꯇꯥꯏꯔꯦꯟ ꯃꯁꯥ 3 ꯂꯣꯡꯕꯗꯣ ꯄꯨꯔꯛꯂꯝꯃꯤ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯍꯥꯞ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯈꯤꯛꯆꯜꯂꯤ ꯍꯦꯛ ꯈꯤꯛꯄꯒ ꯃꯁꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯂꯣꯡꯊꯦꯛ ꯍꯦꯞꯇꯃꯛ ꯊꯤꯛꯂꯛꯏ ꯆꯩꯅꯥꯀꯣꯜ ꯐꯪꯕꯒꯨꯝꯅ ꯀꯥꯔꯣꯡꯅ ꯍꯩ ꯅꯍꯥꯛꯅ ꯀꯅꯥꯅꯣ ꯍꯅꯨꯕꯤ ꯑꯁꯤꯗ ꯆꯪꯂꯤꯕꯁꯤꯕꯨ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯏꯁꯤ ꯀꯨꯏꯔꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯇꯧꯗꯕ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯁꯨꯛꯇꯣꯛꯇꯅ ꯄꯩꯊꯣꯛꯇꯅ ꯅꯥꯍꯤꯔꯒ ꯆꯩꯅꯥꯗꯣ ꯈꯥꯡꯉꯤ ꯇꯥꯏꯔꯦꯜꯅ ꯀꯜꯂꯛꯄꯒꯤ ꯀꯥꯔꯣꯡꯅ ꯃꯁꯤ ꯃꯅꯝ ꯌꯥꯝꯅ ꯀꯜꯂꯤꯅꯤ ꯃꯥꯃ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯗ ꯄꯨꯊꯣꯔꯛꯎ ꯇꯥꯏꯔꯦꯟ ꯑꯁꯤꯅ ꯀꯟꯕꯁꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯐꯕ ꯑꯃꯗ ꯄꯨꯊꯣꯔꯛꯎ ꯑꯩ ꯊꯕꯛ ꯇꯧꯏ ꯍꯅꯨꯕꯗꯨ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯀꯥꯔꯣꯡꯗ ꯄꯤ ꯀꯥꯔꯣꯡꯅ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯗ ꯂꯥꯏꯁꯣꯜ ꯑꯃ ꯐꯠ ꯂꯥꯎꯅ ꯁꯣꯜꯂꯤ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯒꯤ ꯅꯝꯌꯥꯡꯗꯨꯗ ꯁꯠ ꯀꯟꯁꯤꯜꯂꯝꯃꯤ ꯍꯦꯛ ꯀꯟꯁꯤꯟꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕ ꯍꯅꯨꯕꯤꯗꯣ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯂꯣꯟ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯀꯥꯔꯣꯡꯅ ꯃꯥꯃ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯐꯔꯅꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯑꯗꯨꯃꯛ ꯂꯥꯛꯂꯒꯅꯤ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯝꯂꯤꯕꯁꯤ ꯑꯉꯛꯄꯅꯤꯗ ꯀꯗꯥꯏꯗꯕꯨ ꯊꯦꯡꯅꯔꯨꯏꯕꯅꯣ ꯏꯅꯦ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯄꯗ ꯇꯧꯔꯤꯕꯅꯣ ꯃꯥꯃ ꯍꯅꯨꯕꯗꯨꯅ ꯑꯩꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯄ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜ ꯇꯧꯔꯒ ꯂꯩꯔꯝꯕꯅꯦ ꯑꯩꯈꯣꯏꯅꯤꯁꯤ ꯑꯩꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯛꯄ ꯆꯪꯂꯛꯄꯅꯤ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯁꯤ ꯊꯦꯛꯇꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯂꯥꯏꯅꯣ ꯆꯪꯂꯝꯂꯤꯕꯁꯤꯕꯣ ꯀꯥꯔꯣꯡꯅ ꯃꯥꯃ ꯀꯔꯝꯕ ꯂꯥꯏꯅꯣꯗꯤ ꯈꯪꯗꯦꯗ ꯃꯥꯃ ꯏꯅꯦꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯀꯔꯤꯃꯇ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯑꯩꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯊꯦꯡꯅꯕꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ ꯃꯥꯃ ꯑꯩꯁꯨ ꯌꯧꯔꯒꯦ ꯑꯍꯜ ꯑꯗꯨꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯀꯥꯔꯣꯡꯗ ꯌꯦꯡꯉꯤ ꯀꯥꯔꯣꯡꯅ ꯍꯥꯏꯅꯤꯡꯗꯕꯒꯤ ꯋꯥ ꯅꯝꯃꯤꯁꯤꯅꯤ ꯑꯍꯜ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯗꯨꯃꯗꯤ ꯍꯥꯏꯔꯝꯃꯨꯗꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯁꯤꯗꯤ ꯂꯥꯏꯇꯤꯟ ꯃꯊꯤ ꯐꯣꯡꯕ ꯅꯠꯇꯦ ꯂꯥꯏꯔꯝ ꯇꯤꯂꯝ ꯀꯟꯕꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯂꯝꯅꯤꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯆꯨꯝꯃꯤ ꯈꯨꯜ ꯑꯁꯤꯕꯨꯗꯤ ꯍꯟꯗꯛ ꯂꯥꯏ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯗꯅ ꯅꯍꯥꯛꯅ ꯀꯌꯥꯔꯛꯁꯨ ꯍꯥꯏꯈ꯭ꯔꯤ ꯀꯥꯔꯣꯡꯅ ꯃꯥꯃ ꯑꯩ ꯇꯁꯦꯡꯅ ꯍꯪꯖꯍꯧꯗꯕꯅꯤ ꯃꯥꯃꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯤ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯑꯗꯨꯗꯤ ꯃꯥꯃ ꯑꯩ ꯌꯧꯔꯦ ꯀꯥꯔꯣꯡ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯤꯍꯨꯜ ꯊꯧꯜ ꯁꯨꯗ꯭ꯔꯕꯅꯤ ꯃꯍꯥꯛꯇꯣ ꯑꯍꯜ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯊꯣꯛꯄꯅꯤꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯁꯤꯗ ꯁꯛꯇꯥꯕ ꯂꯥꯏꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯐꯧꯁꯤꯜꯂꯒ ꯏꯅꯦ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯑꯣꯏꯔꯤꯅꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯃꯥꯏꯕꯒ ꯑꯣꯏꯁꯜꯂꯨꯕꯅꯤ ꯑꯩꯉꯣꯟꯗꯗꯅꯤ ꯑꯇꯝꯅꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯍꯟꯗꯛ ꯈꯨꯜꯂꯥꯛꯄꯤꯅ ꯁꯦꯟꯖꯤꯒꯤ ꯀꯣꯟꯌꯥꯏꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯔꯨꯕꯗꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯐꯠꯇꯕ ꯂꯌꯥꯝꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯂꯕꯅꯤꯅꯤ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯔꯤ ꯑꯃ ꯑꯃꯨꯛ ꯍꯦꯛꯇꯃꯛ ꯊꯣꯛꯂꯛꯏ ꯈꯪꯗ꯭ꯔꯤ ꯅꯣꯡꯗꯝ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯈꯣꯜꯁꯤ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯑꯁꯨꯝꯅ ꯁꯣꯟꯅꯔ ꯀꯥꯔꯣꯡꯗꯣ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯃꯔꯣꯝꯗꯅ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯃꯥ ꯄꯦꯂꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯄꯥꯏꯇꯤ ꯑꯗꯨ ꯄꯔꯞ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯂꯩꯌꯦ ꯏꯃꯥ ꯄꯦꯂꯥꯅ ꯏꯕꯨꯡꯉꯣ ꯂꯥꯎꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯅꯣ ꯅꯤꯄꯥ ꯑꯃ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯍꯧꯔꯤ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯕꯣ ꯑꯌꯨꯛ ꯉꯥꯎꯕꯒ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯣꯔꯛꯏ ꯎꯞꯁꯤꯜꯂꯒ ꯇꯥꯔꯝꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯤ ꯂꯥꯡꯉꯝ ꯑꯣꯏꯔꯒ ꯂꯩ ꯏꯃꯥ ꯃꯁꯤꯗꯤ ꯂꯥꯡꯉꯝꯅꯤꯅꯤ ꯃꯂꯤꯌꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯌꯨꯝꯗ ꯄꯨꯁꯟꯁꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ
ꯂꯥꯡ ꯑꯃꯗꯨ ꯄꯥꯏꯇꯤꯅ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯔꯒ ꯌꯦꯡꯉꯤ ꯃꯃꯥꯏ ꯊꯪꯗꯗꯤ ꯂꯥꯡ ꯑꯃꯗꯨ ꯃꯃꯤꯠ ꯇꯞꯅ ꯑꯣꯏꯔꯨꯝ ꯄꯥꯡꯊꯣꯔꯛꯏ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯄꯥꯏꯇꯤꯅ ꯂꯥꯡꯉꯝ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ ꯂꯥꯡꯉꯝꯅ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯣ ꯄꯥꯏꯇꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯄꯥꯏꯇꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯤ ꯏꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯍꯤꯗꯥꯛꯀ ꯊꯛꯂꯨꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯡꯉꯝꯅ ꯅꯠꯇꯤꯌꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯩ ꯏꯃꯥ ꯊꯩꯃꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯄꯥꯈꯣꯜ ꯑꯃ ꯆꯠꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗ ꯈꯪꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯁꯥꯐꯨ ꯑꯃ ꯈꯪꯍꯟ ꯏꯜꯂꯛꯏ ꯑꯩꯁꯨ ꯈꯣꯡ ꯑꯁꯤ ꯐꯥꯕ ꯉꯝꯍꯧꯗꯕꯅ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯇꯥꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯃꯥꯡꯈꯤꯕꯅꯤ